Manipur gi naga taba mafam singda Indo-Myanmar border ki paringda makhal amatagi sambal khabada yaushin ba amadi mating piba yaroi karigumba India gi tawning bata tawduna ngamkhai paringda sambal khariba asida kanagumba miyoi natraga lup amatana mating pangba natraga yauramba thengnarabadi maduda thoglakpa afafatagi tekchak pumba masana pujagani haina United Naga Council UNC na Naga Furup ki miyam da khanghalakli UNC na ngarang athengbada thorakhiba cherolama gi matungina haukiba kumja lisingani kunmari ge October 18 da UNC na thokiba directive ki makha tarakpada November 3 ta United Naga Council ki Presidential Council mifamna lawkiba resolution Number 2 gi matungina CNPO gi jurisdiction manungda leiriba naga khuntaba mafam singda directive asi ngakna chatkadabani haini United Naga Council gi cherol asina makha taribadi border fencing haina Indo-Myanmar border IMB da bhapna saba khuchem gi sambal asi semgat pahaibasi naga gi puari dagi leiraglaba lamdam asida pangthokpa waoi UNC gi chatminariba loop singi wa mafam sambalasi semgatpa matamda kiba leitana madugi mayokta leptuna thabak pangthok haloidabani amukka hanna kanagumbana India lengakna paikhalakliba thabak asida sogatpa taramlabadi UNC na lawkiba warep ki matungina thabak lokhalakani maramaduna Manipur da leiriba naga furup ki miyamna India gi loilam sandokna bhonarakliba kusi rasi gi tawningbata tawrakliba thabak asi matam pumbada masigi mayokta lepkadabani haina UNC gi cherol asina makha tarakli